ꯏꯔꯩꯄꯥꯛꯁꯤꯗ ꯄꯣꯛꯄ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯏꯅꯥꯠ ꯂꯥꯏꯅꯤꯡꯗ ꯊꯋꯥꯏ ꯌꯥꯎꯖꯕ, ꯏꯅꯥꯠ ꯂꯥꯏꯅꯤꯡꯕꯨ ꯌꯥꯝ ꯀꯟꯅꯤꯡꯕ, ꯏꯐꯨꯔꯨꯞꯄꯨ ꯌꯥꯝ ꯁꯣꯛꯍꯟꯅꯤꯡꯗꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯇꯦꯡꯒꯣꯜꯂꯣꯏ ꯑꯃ ꯑꯣꯏꯅꯁꯨ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗꯒꯤꯁꯨ ꯑꯗꯨꯝ ꯐꯣꯡꯗꯣꯛꯆꯕꯅꯤ. ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯋꯥꯐꯝ ꯈꯤꯇꯪ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ ꯃꯌꯥꯝꯗ. ꯑꯩꯈꯣꯏꯅ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯁꯤ ꯑꯃꯨꯛꯇꯪ ꯑꯄꯨꯟꯕ ꯁꯥꯒꯠꯁꯤ ꯍꯥꯏꯗꯅ ꯂꯥꯎꯕꯗ ꯈꯣꯝꯖꯤꯟꯖꯕ, ꯈꯨꯔꯨꯝꯖꯕ, ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯁꯤꯟ ꯊꯨꯡꯅ ꯈꯨꯟꯅꯥꯏꯗꯒꯤ ꯆꯠꯇꯅ ꯌꯥꯝꯅ ꯍꯣꯠꯅꯖꯩ ꯍꯥꯏꯇꯥꯔꯦ ꯇꯦꯡꯒꯣꯜꯂꯣꯏ ꯑꯃ ꯑꯣꯏꯅ. ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯁꯨ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕꯁꯦ ꯌꯥꯝ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯣ ꯃꯁꯤꯁꯤ ꯀꯔꯤꯗꯒꯤ ꯁꯣꯏꯔꯛꯏꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯁꯦꯡꯕꯒꯤ ꯍꯥꯏꯖꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯅꯦꯅ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗꯒꯤ ꯊꯥꯒꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤꯗ ꯄꯨꯟꯅ 38 ꯍꯥꯏꯕ ꯇꯥꯔꯦ. ꯃꯈꯣꯏ 38ꯁꯤꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯗꯒꯤ ꯈꯨꯟ ꯉꯥꯛꯄꯁꯨ ꯃꯈꯣꯏ 38ꯅ ꯄꯨꯊꯣꯛꯄꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏ 38ꯗꯨꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯏꯔꯩꯄꯥꯛ ꯏꯐꯨꯔꯨꯞ ꯏꯅꯥꯠ ꯂꯥꯏꯅꯤꯡꯁꯤ ꯀꯟꯗꯕ ꯌꯥꯔꯛꯇꯕꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯩꯁꯨ ꯈꯪꯖꯗꯕ ꯃꯌꯥꯝꯁꯤ ꯃꯤꯅ ꯊꯥꯡ ꯌꯥꯜꯂꯒ ꯑꯩꯈꯣই ꯁꯨꯝ ꯌꯦꯡ ꯂꯩ ꯌꯥꯕ꯭ꯔꯅꯦ. ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝ ꯀꯟꯅꯕ, ꯑꯩꯒꯤ ꯏꯐꯨꯔꯨꯞ ꯀꯟꯅꯕ, ꯏꯆꯦ ꯏꯆꯟ ꯀꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯆꯩꯇꯨꯞ ꯋꯥꯇꯨꯞ ꯊꯥꯡ ꯇꯦꯟ ꯄꯥꯏꯕꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯌꯧꯔꯛꯏꯅꯦ. ꯑꯗꯨꯕꯨ ꯄꯥꯏꯍꯜꯂꯛꯏꯗꯤ ꯀꯅꯥꯅꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯈꯣꯏ 38ꯇꯨꯅ ꯆꯞ ꯃꯥꯟꯅꯕ ꯁ꯭ꯇꯦꯟ ꯑꯃ ꯂꯧꯕ ꯉꯝꯈꯤꯗꯕꯗꯒꯤ ꯈꯨꯗꯤꯡꯃꯛꯁꯦ ꯉꯁꯤ ꯊꯣꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯊꯣꯛꯂꯛꯏꯅꯦ. ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏ 38ꯇꯨꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯂꯦꯞꯄꯒ ꯃꯈꯣꯏꯒꯤ ꯃꯣꯏ 10 ꯈꯛꯇꯨꯅ ꯁꯨꯔ ꯅꯩꯕꯗ ꯊꯛ ꯅꯤꯛꯏꯁꯤꯗꯤ ꯍꯧꯖꯤꯛ. ꯑꯗꯣ ꯃꯣꯏ 38ꯇꯨꯅ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯨꯝ ꯌꯦꯡ ꯂꯩ ꯌꯥꯕ꯭ꯔꯥ? ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯏꯔꯩꯄꯥꯛ ꯏꯐꯨꯔꯨꯞ ꯏꯃꯥ ꯏꯄꯥ ꯏꯆꯦ ꯏꯆꯟ ꯑꯃꯠꯇ ꯁꯣꯛꯄ ꯌꯥꯔꯣꯏꯅ ꯆꯞ ꯃꯥꯟꯅꯕ ꯁ꯭ꯇꯦꯟꯗꯨ ꯂꯧꯕꯤꯔꯝ ꯇꯥꯔꯒꯗꯤ ꯁꯤꯒꯨꯝꯕ ꯈꯨꯟ ꯉꯥꯛꯄ ꯑꯗꯨ ꯑꯗꯥ ꯀꯥꯟꯅ ꯃꯌꯥꯝ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯁꯦ ꯀꯩꯁꯨ ꯊꯣꯛꯑꯝꯃꯣꯏ. ꯑꯗꯨꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯂꯣꯏ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯀꯟꯖꯅꯕ, ꯑꯗꯨꯒ ꯏꯔꯩꯄꯥꯛ ꯏꯐꯨꯔꯨꯞ ꯉꯥꯛꯆꯅꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯖꯗꯧꯕ ꯑꯩꯈꯣꯏꯅꯦꯕ. ꯑꯗꯨꯒ ꯉꯁꯤꯗꯤ ꯌꯦꯡꯕꯤꯔꯣ, ꯑꯩꯈꯣই 38ꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯛꯇꯕꯗꯒꯤ ꯀꯗꯥꯏ ꯌꯧꯅ ꯁꯣꯛꯑꯒꯦ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯁꯔꯀꯥꯔꯅ ꯅꯨꯃꯤꯠ 9ꯅꯤ ꯊꯥꯔꯤꯕ ꯈꯨꯟ ꯉꯥꯛꯄ ꯂꯩꯕ ꯌꯥꯔꯔꯣꯏ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯤꯟꯅꯧ ꯈꯣꯠꯂꯨ ꯀꯥꯏꯅ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯤ ꯃꯌꯥꯝ ꯑꯝꯇꯪ ꯈꯟꯊꯔꯒ ꯌꯦꯡꯕꯤꯌꯨ. ꯀꯔꯝꯕ ꯁꯣꯂꯨꯁꯟꯗꯒꯤ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯁꯤꯟꯅꯈꯤꯗꯣꯏꯅꯣ? ꯂꯩꯔꯝꯃꯤꯕ ꯃꯌꯥꯝꯗꯨꯗꯒꯤ ꯋꯥꯔꯤꯕꯣ ꯈꯨꯟ ꯉꯥꯛꯄꯁꯤ ꯀꯃꯥꯏꯅ ꯃꯨꯠꯊꯠꯇꯣꯏꯅꯣ? ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯁꯣꯂꯨꯁꯟ ꯑꯐꯕ ꯂꯩꯔꯒꯦ? ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯩꯒꯤ ꯐꯨꯔꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯃꯣꯔꯦꯗꯩ ꯊꯣꯛꯂꯛꯈꯤꯕ ꯃꯤꯗꯣ ꯃꯣꯔꯦꯗ ꯑꯃꯨꯛ ꯍꯜꯂꯒ ꯂꯩꯍꯟꯗꯣꯔꯤꯕ꯭ꯔꯥ? ꯆꯨꯔꯆꯥꯟꯄꯨꯔꯗꯩ ꯊꯣꯛꯂꯛꯄꯗꯣ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯃꯨꯛ ꯆꯠꯂꯒ ꯃꯐꯝꯗꯨꯗ ꯂꯩꯕ ꯌꯥꯈꯤꯗꯣꯔꯤꯕ꯭ꯔꯥ? ꯑꯗꯣ ꯁꯤꯒꯤ ꯅꯝꯐꯨ ꯁꯥꯐꯨꯗ ꯗꯤꯂꯦ ꯇꯦꯛꯇꯤꯛꯁ ꯇꯧꯔꯒ ꯉꯁꯤꯐꯥꯎ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯍꯜꯂꯛꯏꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯜꯂꯛꯏꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯀꯗꯥꯏꯗꯒꯤ ꯂꯣꯏꯅ ꯊꯣꯛꯂꯛꯏꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯈꯟꯊꯕꯤꯌꯨ. BJP, ꯀꯣꯡꯒ꯭ꯔꯦꯁ, CPIꯒꯤ ꯋꯥꯈꯜꯂꯣꯟ ꯂꯣꯏꯅ ꯊꯥꯗꯣꯛꯄꯤꯌꯨ. ꯃꯈꯣꯏ 38ꯇꯨꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯆꯞ ꯆꯥꯅ ꯂꯦꯞꯄꯤꯔꯝꯃꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯨ ꯋꯥꯔꯝꯃꯣꯏ, ꯈꯨꯜ ꯉꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯋꯥꯔꯝꯃꯣꯏ, ꯃꯤꯆꯝ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯤꯕꯁꯤꯁꯨ ꯁꯤꯔꯝꯃꯣꯏ. ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯇꯦꯡꯒꯣꯜꯂꯣꯏ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯏꯔꯩꯄꯥꯛ ꯏꯐꯨꯔꯨꯞ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒꯤ ꯉꯁꯤꯗꯤ ꯂꯩꯀꯥꯏꯁꯤꯗ ꯈꯨꯡꯒꯪꯁꯤda ꯃꯤ ꯑꯩꯈꯣꯏ 50ꯇꯪ ꯄꯨꯟꯁꯤ ꯍꯥꯏꯕ ꯀꯥꯟꯗ ꯀꯞꯄꯣ ꯂꯥꯎꯕꯣ ꯇꯧꯔꯁꯨ ꯊꯣꯛꯄꯤꯔꯛꯇꯦꯕ. ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯒꯤ MLAꯁꯤꯅ ꯉꯁꯤꯗꯤ ꯁꯤꯗ ꯃꯤꯇꯤꯡ ꯑꯃ ꯂꯩ, ꯃꯤ ꯈꯔ ꯄꯨꯟꯁꯤꯅ ꯍꯥꯏ ꯀꯥꯟꯗ ꯃꯐꯝꯗꯨꯗ ꯃꯤ 5,000-10,000 ꯄꯨꯟꯕꯁꯤ ꯃꯤꯀꯨꯞꯇ ꯄꯨꯟꯕ ꯉꯝꯃꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏ 38ꯇꯨꯅ ꯄꯨꯜꯂꯝ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯆꯞ ꯃꯥꯟꯅꯕ ꯚꯣꯏꯁꯇ ꯂꯥꯎꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯃꯣꯏ 38ꯇꯨꯅ ꯍꯥꯏꯔꯝꯕ ꯀꯥꯟꯗ ꯃꯇꯝꯗꯨꯗ ꯍꯧꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅꯁꯨ ꯂꯥꯎꯔꯝꯃꯕ, ꯑꯩꯈꯣꯏꯅꯁꯨ ꯊꯤꯡꯉꯝꯃꯕ ꯃꯣꯏ 38ꯇꯨꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ
ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯑꯗꯨ ꯑꯗꯥꯅ ꯍꯥꯏꯅꯔꯤꯕ ꯊꯋꯥ ꯁꯥꯕꯤꯗ꯭ꯔꯤꯕ ꯈꯨꯜ ꯉꯥꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤ ꯂꯩꯔꯝꯃꯣꯏ ꯃꯇꯝꯗꯨ ꯊꯣꯛꯁꯨ ꯊꯣꯛꯑꯝꯃꯣꯏꯕ ꯃꯔꯝꯁꯨ ꯂꯩꯇꯦ ꯊꯣꯛꯄꯒꯤ ꯑꯗꯨꯅ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯄꯦꯟꯗꯦ ꯍꯥꯏꯗꯅ ꯑꯩ ꯏꯊꯟꯇꯅ ꯀꯩꯝ ꯇꯧꯕ ꯉꯝꯕꯗꯤ ꯅꯠꯇꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯔꯛꯀꯗꯧꯔꯤꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯍꯥꯏꯕꯁꯤꯁꯨ ꯍꯥꯏꯔꯤꯕ 33ꯇꯨꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗꯨꯁꯨ ꯑꯩꯅ ꯄꯣꯛꯄ ꯏꯆꯥ ꯏꯁꯨꯗꯨꯁꯨ ꯑꯗꯨꯒ ꯂꯥꯏꯔꯕꯅ ꯄꯣꯛꯄ ꯏꯅꯥꯛ ꯈꯨꯟꯕꯅ ꯄꯣꯛꯄ ꯁꯛ ꯐꯖꯕꯅ ꯄꯣꯛꯄ ꯊꯤꯕꯅ ꯄꯣꯛꯄ ꯈꯨꯗꯤꯡꯃꯛꯇꯨꯁꯨ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯆꯤꯡꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯇꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯔꯣꯜ ꯑꯩꯈꯣꯏꯅ ꯁꯦꯛꯃꯥꯏ ꯂꯥꯜꯂꯒ ꯆꯠ ꯌꯥꯗꯕꯁꯦ ꯑꯩꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯍꯧꯔꯛꯇꯣꯔꯤꯕꯗꯨꯅ ꯁꯦꯛꯃꯥꯏ ꯂꯥꯜꯂꯒ ꯆꯠꯄ ꯌꯥꯗꯣꯔꯤꯕ꯭ꯔꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯋꯥ ꯁꯥꯈꯤꯗꯕ ꯃꯌꯥꯝꯁꯤꯒꯤ ꯁꯥꯐꯨ ꯃꯇꯝꯅ ꯑꯩꯈꯣꯏꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯄꯤꯔꯛꯈꯤꯅꯤ ꯑꯗꯨꯒ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯅꯁꯨ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯅꯣꯏ ꯄꯣꯛꯂꯛꯑꯕꯅꯤꯅ ꯁꯤꯒꯅꯤ ꯑꯩꯈꯣꯏ ꯅꯣꯏꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯇꯨꯡꯗ ꯍꯧꯔꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏ ꯃꯇꯨꯡ ꯃꯌꯥꯝꯁꯤꯡꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯔꯣꯜ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯋꯥꯌꯦꯜ ꯆꯠꯊꯔꯛꯈꯤꯅꯦꯕ ꯑꯗꯨꯀꯥꯟꯗꯗꯤ ꯍꯟꯗꯣꯛꯄꯁꯨ ꯌꯥꯔꯔꯣꯏ ꯍꯣꯠꯅꯒꯦ ꯈꯜꯂꯁꯨ ꯍꯣꯠꯅꯕ ꯌꯥꯔꯔꯣꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯃꯇꯝ ꯍꯦꯟꯈ꯭ꯔꯅꯦꯕ ꯑꯗꯨꯅ ꯃꯇꯝꯅ ꯄꯤꯔꯛꯄ ꯁꯥꯐꯨꯗꯨ ꯄꯨꯝꯅꯃꯛ ꯃꯍꯥꯎ ꯇꯪꯃꯤꯟꯅꯕ ꯇꯥꯏ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯀꯩꯁꯨꯝꯁꯪ ꯍꯥꯏꯔꯒꯗꯤ ꯃꯤꯅ ꯈꯨꯗꯨꯝ ꯆꯜꯂꯒ ꯂꯩꯕ ꯃꯐꯝꯗ ꯂꯩꯕ ꯌꯨꯝꯗꯨꯅꯦꯕ ꯃꯗꯨꯗ ꯃꯤꯀꯨꯞ ꯑꯃ ꯄꯣꯊꯥꯕ ꯉꯝꯃꯣꯏ ꯇꯤꯡꯒꯪꯒꯤ ꯐꯃꯨꯡꯗꯨ ꯃꯊꯛꯇ ꯇꯨꯝꯕꯒ ꯆꯞ ꯃꯥꯟꯅꯒꯅꯤ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯊꯝꯖꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯁꯦꯠꯇꯅ ꯑꯩꯈꯣꯏꯗꯒꯤ ꯄꯨꯈꯤꯅꯦꯕ ꯑꯗꯨꯏꯀꯥꯟꯗꯗꯤ ꯍꯧꯖꯤꯛ ꯊꯋꯥ ꯁꯥꯗ꯭ꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁꯅꯤ BJPꯅꯤ ꯑꯩꯗꯤ CPIꯅꯤ ꯑꯩꯗꯤ ꯑꯗꯨꯅꯦꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏ 33ꯁꯤꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯉꯝꯗꯕꯒꯤ ꯈꯨꯗꯝ ꯑꯃ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯇꯦꯡꯒꯣꯜꯂꯣꯏ ꯃꯅꯨꯡꯗꯗꯤ ꯍꯩꯉꯥꯡ ꯃꯆꯥ ꯍꯩꯔꯣꯛ ꯃꯆꯥ ꯋꯥꯡꯖꯤꯡ ꯃꯆꯥ ꯕꯤꯁꯅꯨꯄꯨꯔ ꯃꯆꯥ ꯅꯝꯕꯣꯜ ꯃꯆꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯗꯤ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯍꯨꯠꯁꯤꯡꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯤꯡꯗꯨꯒ ꯌꯥꯅꯔꯒ ꯂꯩꯕ ꯀꯥꯡꯕꯨꯗꯨꯗꯤ ꯋꯥꯡꯖꯤꯡꯗꯁꯨ ꯑꯗꯨꯝ ꯂꯩ ꯃꯥꯒ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤ MLAꯒ ꯌꯥꯅꯕ ꯃꯤ ꯍꯩꯉꯥꯡꯗꯁꯨ ꯍꯩꯉꯥꯡ ꯀꯦꯟꯗ꯭ꯔꯒꯤ MLAꯒ ꯌꯥꯅꯕ ꯃꯤ ꯑꯗꯨꯝ ꯂꯩꯕꯤꯔꯝꯒꯅꯤ ꯍꯩꯔꯣꯛꯇꯁꯨ ꯃꯈꯣꯏꯁꯤꯡꯗꯨꯅꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯍꯨꯠꯇꯨ ꯃꯈꯣꯏꯗꯤ ꯂꯨꯝꯅ ꯂꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯍꯥꯏꯕꯗꯨ ꯈꯛ ꯂꯧꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯍꯩꯉꯥꯡ ꯃꯆꯥꯅ ꯉꯁꯥꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯇꯦꯡꯒꯣꯜꯂꯣꯏ ꯃꯅꯨꯡꯗ ꯅꯠꯇꯕ ꯑꯇꯩ ꯂꯩꯔꯤꯕ ꯊꯋꯥ ꯁꯥꯗ꯭ꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦ ꯍꯩꯉꯥꯡ ꯃꯆꯥꯅ ꯋꯥꯡꯖꯤꯡ ꯃꯆꯥ ꯅꯨꯡꯁꯤꯗꯦ ꯋꯥꯡꯖꯤꯡ ꯃꯆꯥꯅ ꯍꯩꯉꯥꯡ ꯃꯆꯥ ꯅꯨꯡꯁꯤꯗꯦ ꯊꯧꯕꯥꯜꯅ ꯋꯥꯡꯖꯤꯡ ꯅꯨꯡꯁꯤꯗꯦ ꯊꯧꯕꯥꯜꯅ ꯍꯩꯉꯥꯡ ꯅꯨꯡꯁꯤꯗꯦ ꯍꯩꯔꯣꯛꯅ ꯍꯩꯉꯥꯡ ꯅꯨꯡꯁꯤꯗꯦ ꯍꯩꯉꯥꯡꯅ ꯍꯩꯔꯣꯛ ꯅꯨꯡꯁꯤꯗꯦ ꯕꯤꯁꯅꯨꯄꯨꯔ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯃꯈꯣꯏꯅꯗꯤ ꯂꯥꯏꯅꯦꯅ ꯈꯟꯖꯔꯤꯕ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯍꯨꯠꯁꯤꯡꯗꯣ ꯑꯗꯨꯁꯤꯡꯗꯨꯒꯤ ꯌꯥꯋꯥꯗꯨ ꯈꯛ ꯇꯥꯕ ꯁꯣꯝꯗ ꯏꯔꯩꯄꯥꯛ ꯏꯐꯨꯔꯨꯞ ꯏꯅꯥꯠ ꯂꯥꯏꯅꯤꯡꯗ ꯉꯛ ꯌꯧꯅ ꯄꯨꯊꯔꯤꯕ ꯐꯤꯕꯝ ꯀꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯈꯟꯗꯕ ꯉꯁꯥꯏ ꯁꯣꯝ ꯅꯥꯀꯟꯒꯤ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯩꯅꯣꯗꯨꯗ ꯑꯗꯨꯝ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯟꯕ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯏꯅꯥꯠ ꯂꯥꯏꯅꯤꯡꯕꯨ ꯅꯨꯡꯁꯤꯖꯕ ꯏꯔꯩꯄꯥꯛ ꯏꯐꯨꯔꯨꯞꯄꯨ ꯂꯨꯝꯅ ꯂꯧꯖꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯗꯤ ꯃꯈꯣꯏ 33ꯇꯨꯅ ꯑꯃꯨꯛꯇꯪ ꯆꯞ ꯃꯥꯟꯅꯅ ꯑꯩꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅꯤ ꯑꯩꯒꯤ BJPꯅꯤ ꯑꯩꯒꯤ NPPꯅꯤ ꯑꯩꯒꯤ CPIꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯑꯒ ꯑꯩꯒꯤ ꯏꯔꯩꯄꯥꯛ ꯏꯐꯨꯔꯨꯞ ꯏꯅꯥꯠ ꯂꯥꯏꯅꯤꯡꯁꯤ ꯋꯥꯔꯦ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯋꯥꯔꯦ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗꯨꯁꯨ ꯌꯥꯝ ꯋꯥꯍꯧꯔꯅꯤ ꯑꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯗꯅ ꯈꯥ ꯆꯤꯛꯇꯅ ꯃꯤꯀꯣꯞ ꯑꯃꯈꯛꯇꯪ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯤꯕ ꯀꯥꯟꯗ ꯂꯩꯕꯥꯛꯁꯦ ꯅꯤꯛꯀꯅꯤ ꯑꯐꯕ ꯑꯑꯣꯟꯕ ꯑꯃꯁꯨ ꯂꯥꯛꯀꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯤꯈꯩꯗꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯅꯣꯡꯃꯒꯤ ꯁꯥꯊꯤꯕ ꯁꯨꯝ ꯍꯦꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯟꯗ꯭ꯔꯤꯕ ꯈꯟꯁꯨ ꯈꯟꯗꯦ ꯍꯧꯖꯤꯛ ꯀꯅꯥꯝꯇ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯤꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯔꯩꯄꯥꯛꯀꯤꯗꯃꯛꯇ ꯏꯐꯨꯔꯨꯞꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯤꯡꯍꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯥꯡ ꯊꯥꯔꯒ ꯊꯋꯥꯏ ꯄꯥꯝꯃꯨꯗꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯗꯣꯛꯈ꯭ꯔꯕ ꯑꯊꯧꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯀꯌꯥꯝ ꯊꯤꯅ ꯍꯥꯠꯈꯤꯕ
ꯌꯥꯝꯅ ꯀꯨꯏꯕꯁꯨ ꯅꯠꯇ꯭ꯔꯤ ꯖꯤꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥ ꯌꯥꯎꯔꯒ ꯃꯤꯑꯣꯏ 6 ꯍꯥꯠꯈꯤꯕ, ꯑꯗꯒꯤ ꯊꯤꯕ ꯐꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ, ꯑꯗꯒꯤ ꯁꯥꯇ꯭ꯔ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯑꯁꯣꯝ ꯆꯧꯖꯥꯡꯇꯦꯛꯂꯣꯝꯗ ꯍꯥꯠꯈꯤꯕ, ꯑꯗꯒꯤ ꯑꯁꯣꯝ ꯁꯦꯛꯃꯥꯏ ꯂꯥꯟꯊꯣꯛꯑꯒ ꯀꯪꯂꯥꯇꯣꯡꯕꯤ ꯂꯥꯟꯊꯣꯛꯑꯒ ꯆꯠꯂꯨꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯑꯃ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤꯕ, ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯃꯌꯥꯝꯗꯨꯕꯨ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯄ ꯉꯝꯃꯦꯕ. ꯌꯥꯝ ꯉꯛꯑꯦ ꯑꯩꯒꯤ ꯏꯔꯩꯆꯥ ꯁꯤꯡꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝꯅ ꯉꯛꯏ. ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯍꯥꯏꯕꯁꯦ ꯑꯩ ꯏꯊꯟꯇꯅ ꯄꯣꯛꯄ, ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤ ꯈꯛꯇꯅ ꯄꯣꯛꯄ ꯃꯆꯥ ꯃꯁꯨꯁꯤꯡ ꯏꯆꯥ ꯏꯁꯨꯁꯤꯡꯗꯣ ꯑꯗꯨ ꯈꯛꯇꯪ ꯑꯣꯏꯔꯝ ꯇꯥꯔꯕ ꯑꯩꯗꯤ ꯑꯩ ꯏꯆꯥ ꯏꯁꯨꯁꯤꯡꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯋꯥꯕꯁꯦ, ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯑꯁꯦ ꯑꯩꯒꯤꯗꯨ ꯈꯛ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯃꯣꯏ ꯋꯥꯗꯅꯕ ꯍꯥꯠꯇꯣꯛꯑꯝꯃꯁꯨ ꯌꯥꯏꯑꯕ, ꯑꯗꯨꯒ ꯑꯩ ꯁꯤꯖꯈ꯭ꯔꯁꯨ ꯌꯥꯏꯑꯕ. ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅ ꯈꯪꯕꯤꯌꯨ. ꯉꯁꯤ ꯊꯧꯋꯥ ꯁꯥꯗ꯭ꯔꯤꯕ, ꯑꯗꯨꯒ ꯂꯤꯡꯖꯦꯜ ꯃꯥꯟꯅꯁꯤ ꯉꯥꯛꯇꯪ ꯄꯨꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯗ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯈ꯭ꯔꯤꯕ, ꯊꯑꯣꯏ ꯋꯥꯑꯣꯏꯗ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯄꯣꯛꯂꯛꯄ ꯏꯆꯥ ꯏꯁꯨꯁꯤꯡꯗꯨꯁꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅꯦꯕ. MLA ꯑꯣꯏꯔꯤꯕ ꯃꯤꯍꯨꯠ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ 38 ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯗꯨꯁꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯆꯤꯡꯗꯣꯏꯅꯤ. ꯂꯥꯏꯔꯕꯗꯨꯅ ꯄꯣꯛꯄꯗꯨꯁꯨ, ꯈꯨꯟꯕꯗꯨꯅ ꯄꯣꯛꯄꯗꯨꯁꯨ, ꯃꯁꯛ ꯐꯖꯕꯗꯨꯅ ꯄꯣꯛꯄꯗꯨꯁꯨ, ꯑꯊꯤꯕꯅ ꯄꯣꯛꯂꯛꯄꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯏꯐꯨꯔꯨꯞꯁꯤꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯑꯣꯏꯍꯧꯒꯗꯣꯏꯅꯦꯕ ꯃꯇꯝꯗꯨꯗ. ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯩꯁꯨ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯍꯧꯖꯤꯛꯁꯨ ꯆꯞ ꯌꯨꯡꯅ ꯂꯩꯔꯤ. ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯨꯜꯒꯤ ꯇꯦꯡꯒꯨꯜꯂꯣꯏ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ. ꯑꯩꯈꯣꯏ ꯊꯧꯗꯥꯡ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ. ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯁꯥꯒꯠꯅꯕ ꯈꯨꯔꯨꯝꯕꯅꯤ ꯈꯪꯗꯦ, ꯀꯞꯄꯅꯤ ꯈꯪꯗꯦ, ꯂꯥꯎꯕꯅꯤ ꯈꯪꯗꯦ, ꯍꯣꯠꯅꯕ ꯇꯥꯕꯅꯤ. ꯑꯩꯒꯤ ꯏꯔꯩꯄꯥꯛ ꯏꯐꯨꯔꯨꯞ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯀꯟꯗꯕ ꯌꯥꯗꯦ. ꯑꯩꯅ ꯉꯝꯃꯤꯈꯩ ꯍꯣꯠꯅꯔꯝꯕꯗꯨꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯈꯔꯒ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯔꯒ ꯂꯩꯍꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ. ꯑꯗꯨꯒ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟꯒꯤ ꯐꯖꯈ꯭ꯔꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯗ ꯃꯃꯥꯡꯊꯛꯇꯒꯤ ꯍꯧꯅ ꯁꯤꯌꯥꯔ ꯇꯧꯕꯤꯔꯒ ꯂꯥꯛꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯃꯗꯨ ꯉꯝꯃꯤꯈꯩꯗꯤ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯏꯔꯩꯄꯥꯛ ꯏꯐꯨꯔꯨꯞ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒꯤꯗꯃꯛꯇ ꯍꯣꯠꯅꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ. ꯃꯌꯥꯝ ꯌꯥꯏꯐꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ.